ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯕ ꯋꯥꯔꯤ ꯑꯣꯏꯅ ꯏꯊꯣꯛꯇꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯊꯥꯕꯤꯔꯛꯄꯅꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯋꯥꯔꯤ ꯊꯥꯖꯔꯛꯀꯦ ꯍꯥꯏꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ WhatsApp ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯖꯔꯤ WhatsApp ꯅꯝꯕꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯕꯥꯎꯠꯇ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯗꯤ ꯔꯥꯀꯦꯁ ꯈꯨꯃꯟꯆꯥ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯤꯡ ꯔꯥꯀꯦꯁ ꯏꯁꯥꯅ ꯊꯣꯟꯖꯕ ꯃꯤꯡꯅꯤ ꯃꯌꯥꯝꯅꯗꯤ ꯔꯥꯝ ꯁꯤꯡ ꯍꯥꯏꯅ ꯀꯧꯕꯤ ꯋꯥꯔꯤꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯁꯥꯒꯠꯇꯨꯅ ꯂꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯒꯥꯔꯤ ꯑꯃ ꯃꯄꯥꯟꯂꯣꯝꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯃꯥꯜ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯗꯒꯤ ꯒꯣꯗꯥꯎꯟꯗ ꯃꯥꯜ ꯊꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯌꯨꯝꯒꯁꯨ ꯏꯔꯥꯞ ꯂꯥꯞꯅꯗꯦ ꯒꯣꯗꯥꯎꯟꯗꯣ ꯑꯗꯨꯅ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯔꯣ ꯒꯥꯔꯤꯗꯩ ꯃꯥꯜꯁꯤꯡꯗꯣ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯑꯁ ꯀꯩꯁꯨ ꯃꯥꯡꯉꯣꯏꯕ ꯆꯠꯇꯧ ꯂꯩꯔꯁꯤꯗ ꯍꯦꯛꯇ ꯇꯥꯜꯂꯦꯕ ꯇꯥꯕꯩ ꯅꯠꯇꯦꯅꯦ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯂꯔꯣ ꯅꯆꯦꯁꯨ ꯗꯤꯂꯤꯚꯔꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯅꯤ ꯍꯥꯏꯔꯛꯏ ꯅꯣꯏ ꯆꯥꯛ ꯄꯤꯖꯔꯝꯃꯒ ꯆꯠꯇꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯒꯨꯝ ꯆꯅꯥꯏꯁꯦ ꯅꯪ ꯁꯤꯡꯍꯧꯒꯦꯔꯣ ꯑꯁ ꯆꯥꯗ ꯆꯥꯔꯒꯦꯁꯦ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯥꯛꯇꯨ ꯆꯥꯔꯒ ꯑꯗꯨꯝ ꯒꯥꯔꯤ ꯈꯥꯝꯐꯝꯂꯣꯝꯗ ꯂꯥꯛꯏ ꯇꯁꯦꯡꯕꯗꯤ ꯕꯕꯥꯒꯤ ꯍꯦꯟꯗꯜꯃꯦꯟꯗꯨꯅ ꯂꯦꯛꯀꯗꯕꯅꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯦꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯦꯛꯄꯅꯤ ꯑꯩꯅ ꯄꯨꯡꯁꯤꯁꯨ ꯑꯥ ꯌꯧꯔꯦꯅꯦ ꯐꯣꯟ ꯃꯦꯠꯂꯤꯉꯩ ꯃꯇꯝ ꯍꯧꯈꯤꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯂꯝꯕꯤꯁꯤꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯨꯝꯃꯒꯦꯗ ꯍꯌꯦꯡꯁꯨ ꯉꯟꯇꯥ ꯊꯕꯛ ꯂꯩ ꯑꯁꯨꯝꯅ ꯑꯩ ꯎꯏꯔꯨꯝ ꯇꯨꯝꯗꯕ ꯍꯧꯔꯛꯏ ꯈꯪꯍꯧꯗꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯈꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯈꯤ ꯑꯩ ꯑꯃꯨꯛ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁ ꯀꯩ ꯃꯪꯅꯒꯦ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯔꯒ ꯑꯩꯅ ꯈꯪꯉꯤꯁꯤꯅ ꯑꯣ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡꯗꯣ ꯌꯥꯝ ꯂꯨꯖꯗꯕꯩ ꯑꯣꯏꯇꯥꯔꯦ ꯐꯗꯤ ꯐꯖꯩꯍꯦ ꯏꯕꯦꯝꯃ ꯅꯪ ꯑꯁꯦꯡꯕꯗꯒ ꯑꯣꯏꯔꯗꯤ ꯐꯥꯔꯒ ꯂꯧꯒꯗꯕꯅꯤ ꯀꯥꯟꯅꯗꯦ ꯇꯨꯝꯕ ꯊꯦꯝꯃꯒꯦ ꯑꯩ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯩ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯩ ꯅꯥ ꯊꯥꯡꯒꯠꯂꯒ ꯇꯥꯏ ꯑꯩꯁꯤꯗ ꯀꯅꯥꯏ ꯅꯨꯄꯤꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯁꯤꯅ ꯃꯨꯔꯨꯝꯒꯁꯨ ꯁꯣꯜꯂꯤ ꯑꯩꯅ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯁꯤꯜꯂꯨꯕꯗꯗꯤ ꯅꯨꯄꯤꯗꯨꯅ ꯁꯣꯟꯕꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯐꯥꯒꯤ ꯇꯧꯖꯩ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯑꯍꯤꯡꯁꯤꯗꯕꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯑꯃꯨꯛꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯁꯨꯝ ꯅꯨꯄꯤꯗꯨꯅ ꯅꯥꯁꯣꯟꯅꯅ ꯁꯣꯟꯕꯗꯨ ꯃꯁꯛ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯑꯩ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯨꯏ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯑꯣꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩ ꯄꯔꯗꯥꯗꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ ꯈꯪꯍꯧꯗꯅ ꯑꯩ ꯋꯥꯈꯜ ꯂꯥꯛꯏ ꯍꯩꯁ ꯑꯩꯈꯣꯏ ꯃꯥꯗꯤ ꯏꯆꯦꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯑꯩꯅ ꯎꯔꯤꯕ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯍꯧꯕꯁꯨ ꯅꯠꯇꯦ ꯑꯩ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯃꯃꯩꯗ ꯆꯤꯡꯅꯕꯅ ꯍꯦꯜꯂꯛꯄꯗꯒꯤ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯨ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯑꯗꯨꯒꯗꯤ ꯐꯤꯕꯝ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯩ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯑꯩ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯀꯔꯤꯒꯤꯁꯨ ꯋꯥꯟꯊꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯛ ꯐꯤꯕꯝ ꯁꯣꯛꯄ ꯃꯥꯏꯊꯣꯡ ꯑꯉꯥꯎꯕꯤꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯅ ꯐꯥꯔꯤꯕ ꯃꯁꯝ ꯍꯦꯛ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯑꯣꯡꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤ ꯈꯔ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯆꯠꯊꯣꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯕꯥ ꯅꯣꯡ ꯉꯥꯜꯂꯕꯣ ꯉꯥꯜꯂꯦ ꯑꯣ ꯊꯦꯡꯉꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ ꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯉꯔꯥꯡ ꯒꯥꯔꯤꯗ ꯇꯨꯝꯂꯒ ꯀꯃꯥꯏꯅ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯍꯤꯞꯄꯝꯃꯤꯅꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯝꯊꯤꯅ ꯑꯀꯤꯕ ꯐꯥꯎꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯐꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯅꯨꯄꯤꯗꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯄ ꯑꯩ ꯎꯔꯛꯏ ꯑꯩ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯒ ꯀꯟꯅ ꯂꯥꯎꯊꯣꯛꯈꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ ꯃꯥꯏꯀꯩꯗꯨꯗ ꯃꯌꯥꯝꯗꯨ ꯌꯦꯡꯅꯩ ꯇꯁꯦꯡꯕꯗꯤ ꯑꯩꯅ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗꯤ ꯐꯛꯂꯥꯡꯗꯅꯤ ꯅꯨꯄꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯉꯝꯗꯕꯗꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯒ ꯑꯩꯕꯨ ꯌꯦꯡꯂꯛꯄꯅꯤ ꯕꯕꯥꯅ ꯆꯠꯊꯣꯏ ꯀꯅꯥꯅꯣ ꯂꯩꯔꯤꯕꯣ ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ
ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯄꯥꯡꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯅ ꯁꯞꯇ꯭ꯔ ꯑꯃ ꯀꯥꯏꯅ ꯑꯩꯕꯨ ꯊꯣꯛꯂꯛꯑꯣ ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯔꯦꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯑꯩꯅ ꯀꯞꯄꯒ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯃꯥꯅ ꯑꯩꯕꯨ ꯊꯣꯛꯂꯛꯑꯣꯅ ꯀꯧ ꯂꯩꯔꯦ ꯕꯕꯥ ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯗꯣꯝꯆꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯏꯇꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯕꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯕꯕꯥꯅ ꯍꯣꯏ ꯃꯥꯃ ꯕꯥꯎꯗꯣꯟꯗꯣ ꯍꯥꯏꯐꯦꯠ ꯀꯧꯔꯨꯕ ꯍꯥꯏꯗꯨꯅꯤ ꯕꯕꯥ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯇꯝꯊꯤꯔꯕꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯥꯏꯕ ꯀꯧꯕ ꯆꯠꯍꯟꯒꯅꯨ ꯍꯦꯛ ꯆꯠꯄꯗ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯩ ꯀꯞꯄꯒ ꯕꯕꯥꯒꯤ ꯃꯈꯨꯠ ꯇꯥ ꯐꯥꯏ ꯕꯕꯥ ꯃꯥꯏꯕ ꯀꯧꯕ ꯆꯠꯀꯅꯨ ꯕꯕꯥꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯌꯦ ꯏꯗꯣꯝꯆꯥꯅ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖ ꯁꯥꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯄꯗ ꯃꯥꯕꯨ ꯁꯥꯏꯔꯦꯜ ꯆꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯈꯪꯂꯕ 이돔자나 ꯑꯩꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯞꯇ꯭ꯔ ꯇꯧꯔꯒ 이돔자 하나 ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯇꯝꯃꯤ 이돔자도 ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ 이따이 마마 바우돈도 ꯀꯧꯕꯤꯔꯨꯔꯣ 이자세 ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯜꯂꯝꯒꯦ ꯃꯃꯥꯒꯤ ꯃꯊꯥꯗ ꯂꯩꯕ ꯃꯆꯥꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯖꯒꯠꯁꯤꯗ ꯂꯥꯏ ꯐꯠꯇꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯀꯥꯡꯐꯧ ꯂꯩꯄꯣꯟꯇꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯌꯥꯝ ꯄꯋꯥꯔ ꯄꯥꯏꯕꯤꯅꯣꯗꯣ ꯕꯕꯥ 이돔자ꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯒ ꯇꯧꯔꯒ ꯊꯣꯛꯈꯤ 이돔자ꯅ ꯕꯕꯥꯗ ꯂꯥꯎꯈꯤ 이따이 마마도 ꯀꯧꯕ ꯆꯠꯄꯗ 이따이ꯅ ꯃꯃꯥꯡ ꯊꯥꯡꯂꯒ ꯂꯥꯛꯄꯤꯌꯨꯀꯣ 마이ꯕ ꯀꯧ ꯆꯠꯄꯗ 마이ꯕꯅ ꯃꯃꯥꯡ ꯊꯥꯡꯕ ꯐꯠꯇꯦ ꯕꯕꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯕꯕꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯇꯝꯊꯤꯕ ꯁꯛꯐꯝ ꯀꯌꯥ ꯎꯠꯂꯛꯏ ꯑꯩ ꯀꯤꯕꯅ ꯆꯦꯡꯈꯩꯕ ꯉꯝꯅꯛꯏ ꯑꯩꯕꯨ ꯃꯥꯅ ꯁꯥꯟꯅꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯕ ꯍꯥꯏꯍꯜꯂꯤ ꯑꯩꯅ ꯉꯁꯤ ꯃꯥꯕꯨ ꯍꯦꯛ ꯄꯨꯗ꯭ꯔꯤꯈꯩ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ 이돔자나 ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯄꯨꯈꯤꯗꯣꯏꯕ ꯃꯃꯥ ꯑꯩꯒꯤ ꯐꯅꯦꯛꯁꯤꯅ ꯅꯃꯥꯏꯗꯨꯗ ꯀꯜꯂꯨꯔꯍꯥ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯀꯔꯤ ꯆꯛꯃꯥꯡ ꯆꯥꯕꯤ ꯐꯤꯃꯥꯡ ꯁꯦꯠꯄꯤ ꯅꯪꯅ ꯏꯃꯥꯁꯤꯗ ꯀꯟꯕ ꯀꯥꯏꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ 이틱 ꯈꯪꯒꯗꯕ 이돔자나 ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯂꯩꯕꯤ ꯃꯁꯛ ꯎꯗꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯇꯥꯏꯕꯪ ꯃꯤꯗ ꯌꯥꯝ ꯁꯣꯛꯅꯤꯡꯕ꯭ꯔꯥꯕꯨ ꯁꯥꯏꯔꯦꯜ ꯆꯣꯟꯊꯣꯛꯀꯦ ꯈꯪꯅꯤꯗꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯕꯦꯜꯅꯤ ꯅꯕꯦꯜ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯐꯣꯡꯅꯐꯝꯅꯤꯅꯦ ꯈꯪꯖꯍꯧ ꯂꯥꯏ ꯐꯠꯇꯕꯤ ꯇꯥꯟꯀꯥꯏꯕꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯨꯝꯈꯤ ꯀꯔꯤ ꯑꯩꯕꯨ ꯂꯥꯏ ꯐꯠꯇꯕꯤ ꯍꯥꯏꯖ ꯁꯥꯔꯗꯅ ꯈꯪꯅꯤꯗꯣ ꯅꯆꯥꯁꯤ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯄꯨꯒꯦꯗꯣ 이돔자ꯁꯨ ꯑꯃꯨꯛ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯀꯔꯤ ꯅꯇꯤꯛꯅ ꯏꯆꯥꯕꯨ ꯄꯨꯒꯗꯧꯔꯤꯕ ꯍꯥ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯅꯣꯏ ꯂꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ 이돔자나 ꯑꯩꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯃꯣꯏ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯨꯝꯗꯣꯏꯅꯤ ꯑꯩꯅ ꯑꯗꯒꯤꯗꯤ ꯁꯨꯃꯥꯡꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯎꯆꯦꯛ ꯑꯃ ꯇꯣꯡꯗꯨꯅ ꯈꯣꯡꯂꯛꯀꯅꯤ 마나 ꯍꯦꯛ ꯈꯣꯡꯂꯛꯄꯒ 마부 ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯗꯣꯏꯅꯦ 이돔자나 ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯩꯅ ꯀꯣꯜꯂꯤꯉꯩ ꯏꯊꯥꯗꯒꯤ ꯁꯦꯠꯄ ꯉꯝꯕ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯍꯣ ꯅꯪꯗꯤ ꯂꯥꯏꯔꯗꯅ 마부 ꯍꯦꯛ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯐꯥꯎꯕ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ 이마ꯁꯨ ꯆꯪꯂꯛꯏ 이돔자나 ꯍꯩꯁ ꯃꯑꯣꯡ ꯑꯃꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ 이돔자ꯗ ꯍꯪꯉꯤ 이돔자나 ꯋꯥꯔꯝ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯕꯕꯥꯁꯨ 마이ꯕꯁꯨ ꯂꯥꯛꯂꯝꯃꯤ 마이ꯕꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯁꯛ ꯎꯗꯅꯕ ꯀꯟꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯏꯁꯥ ꯄꯨꯝꯕ ꯐꯥꯔꯛꯏ ꯑꯩ ꯆꯦꯟꯕ ꯉꯝꯈꯤꯗꯦ 마이ꯕꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯅꯥꯎ ꯇꯥꯕꯤ ꯅꯪ ꯑꯣꯏꯔꯦ ꯙꯞꯇꯤ ꯀꯌꯥꯝ ꯇꯧꯔꯕ ꯊꯅꯥꯒꯤ ꯙꯞꯅꯀꯥꯗꯤ ꯍꯦꯟꯖꯤꯜꯂꯝꯃꯣꯏꯕꯣ 이돔자나 ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯠꯀꯅꯤ ꯁꯤꯅꯤ ꯃꯃꯥꯅ ꯉꯁꯥꯏꯗꯤ ꯇꯧꯔꯤꯕꯨ 마이ꯕꯗꯨꯅ ꯑꯃꯨꯛ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯜꯒꯗꯨ ꯃꯇꯣꯟ ꯇꯔꯦꯠ ꯇꯔꯦꯠ ꯍꯦꯛꯂꯛꯎ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯅꯥꯎ ꯇꯥꯏꯕꯤꯁꯦ ꯉꯁꯤꯗꯤ ꯊꯕꯛ ꯇꯧꯒꯦ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ 마이ꯕꯗꯨꯅ ꯑꯃꯨꯛ ꯍꯣ ꯁꯥꯟꯅꯗꯧꯔꯤꯕꯅꯤ ꯊꯅꯥ ꯃꯆꯥ ꯃꯁꯨꯗ ꯑꯆꯧꯕꯁꯤꯡꯅ ꯑꯣꯠꯄꯒꯨꯝ ꯑꯣꯠꯀꯗꯧꯔꯤꯕꯅꯤ 마마 ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯅꯒꯨꯝꯁꯤꯀꯣ ꯑꯩ ꯁꯥꯎꯔꯛꯆꯅꯤ 마이ꯕꯗꯨꯅ ꯅꯣꯏ ꯅꯄꯥꯒꯤ 마마ꯔꯣ ꯅꯪꯅ ꯁꯥꯎꯔꯒ ꯅꯄꯥ ꯇꯧꯗꯧꯔꯤꯕ꯭ꯔꯣ ꯅꯁꯛꯁꯨ ꯅꯁꯥꯁꯨ ꯎꯗꯕ ꯅꯪꯅꯕꯨ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯁꯥꯏꯔꯦꯜ ꯆꯜꯂꯒ ꯊꯝ ꯇꯥꯔꯦꯗꯅ ꯉꯥꯎꯁꯤꯟꯅꯅꯨꯗꯤ ꯌꯥꯗꯦꯅꯦ 마마 와카이 ꯌꯥꯎꯅꯒꯨꯝꯁꯤꯀꯣ ꯀꯔꯤꯅꯣ 와카이 ꯍꯥꯏꯗꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯛꯎ ꯑꯗꯨꯒ ꯁꯠ ꯍꯟꯈꯣ ꯅꯪꯅ ꯆꯪꯂꯤꯕ ꯑꯉꯥꯡꯁꯤ ꯁꯥꯇ꯭ꯔꯅꯤꯅꯦ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯈꯪꯂꯦꯗꯅ 마마 ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ 마부 ꯄꯨꯗ꯭ꯔꯤ ꯃꯈꯩ ꯁꯨꯡꯍꯟ ꯍꯜꯂꯣꯏ ꯑꯣ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯗꯨꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯕꯥꯅ ꯁꯨꯃꯥꯡꯗꯒꯤ ꯌꯧꯔꯛꯑꯦ ꯍꯥꯏꯔꯒ ꯆꯪꯂꯛꯏ 마마ꯅ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯗꯨ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ
खुजाई अमदा इसिंग अफबदा लुपलगा खिगलाई आई खंगप्रेक खंग ngahak leiraga langthai matonduna khongdagi kokphau nalaga imada phungada mai tharuna bahai imasu prap prap changkhiduna langthai du mai thagalai aigi isasi maina chakpagum mai tharakpagum phawi amuksu maibduna tarel pungphai na kalai zainadi utupna ithakda nalakpaga chapmanaki ai khangbada yamna waki maibduna amuk hari nang hange haibra haloi haibra natragana seloi longmai chingda ꯆꯠꯂꯒ ꯖꯒꯣꯏ ꯁꯥꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯄꯥ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯥꯈꯣꯜꯂꯣꯏꯅꯤ ꯈꯪꯗꯕ꯭ꯔꯥ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯁꯨꯡꯍꯟ ꯍꯦꯜꯂꯣꯏ ꯃꯥꯏꯕꯗꯨꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗꯒꯤ ꯍꯦꯟꯅ ꯐꯨꯖꯤꯜꯂꯛꯏ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯑꯩꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯃꯤ ꯃꯀꯣꯛ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩꯕꯨ ꯐꯨꯕ ꯂꯦꯞꯄꯤꯔꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯇꯣꯛꯑꯣꯏ ꯐꯨꯈꯤꯅꯤ ꯍꯥꯏꯌꯨ ꯃꯤ ꯃꯀꯣꯛ ꯅꯠꯇꯕ ꯑꯃ ꯃꯤꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ नत्रदी अदम फूखिनी अइना अमु खुंखी येन अमुबीमा ओइना पिरो अदुदी माइबदुना इमा बाबादा ओनसिलगा ngamdawribro masi pihobunadi phaise imana amu khumai mama aikhoi ki lei yen amubidi lainaw tabi nangsu na thibongdi phajana lawbu jani he ho pirage babana amu mama thadokpasibu kadai da thado haino aina amu khumki homaningi wapalduda adum langsilao ai thok tawjarage maibaduna ho adunidana hauzik langsilaglage ko aina hoi ngairaga leiramlage haina khumki asumna babaga maibaga yengoldagi yen amubima loktoklaga maningi wapalda langsinba chatkre aibuna ima idomcha angang khai mayamga leihore ngaihak leiraga maibaga babaga changlai maibaduna hare laukhre idomcha na kamai torage mama babana umukhumai wapanda hek langsinbaga wasa amada lengduna sihore yen amubido idomcha na onthokna phare dako imana amuk hare mama kaisu thuido butora roidra isa sibo mache so angang unabagi ahing lekthok lore usinna sinna nupa amadi bo hore mai buduna amu fare adu mangai nasa su kaisu tawra roi machin chak thadokhrabani ado khayom amadi lakthokchi horin nungthin mapa saba aina haiba machal singdo leiramuko babana khumi hoi mama fare adudi ai amuk yaukrage ko babana amuk mama yamba yamdaba thidabi angamba kharag dakina tawjake maibuna yaman khre hauren ngata amuk lake se maibudo chatkre nungthilda lakduna maibuduna khayom lakthokre numitu dagi ai tata gari manungda punsi gi ahing leklaroi haina wasaki hakjangsu karisu thuidok patawdre adubu wahang amadi adumak hangduna leihori thamoida madudi lai fataba phawba ngangnaba yaraba kansida mi fataba singsina asuk phatriba ngangnaba yadriba sibu karigino matang sida channel asigi subscriber Rakesh Kumar chana thabirakpa wari asi loisinjare wari asi pathok saba matamda soi khilan kiba wahi wata henjin kiba yawrabsu pumna makna ngakpiu amadi mathangi wari amamuk ngaiduna leibiramu haijabuga loinana tabiriba amadi yengbiribu khudingmakpu Hemchandra Soibamna amuka hana khurumjari